ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯥꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤꯅꯥꯆꯣꯡꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯗ ꯂꯥꯏ ꯁꯥꯟꯅꯕꯗ ꯃꯤꯅꯝꯒꯅꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯩ ꯃꯔꯩ ꯌꯦꯠꯅꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯕ ꯋꯥ ꯀꯌꯥꯁꯦ ꯃꯥꯅ ꯆꯨꯝꯃꯤ ꯂꯣꯏꯅ ꯈꯟꯖꯕ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯑꯇꯣꯞꯄ ꯃꯤꯅ ꯀꯟꯈ꯭ꯔꯕ ꯑꯇꯣꯞꯄꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯌꯦꯡꯂꯒꯨꯝꯁꯤ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯂꯩꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯂꯥꯛꯆꯕ ꯌꯥꯔꯣꯏ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯑꯩꯅ ꯑꯣꯏꯒꯅꯤ ꯈꯟꯕ ꯄꯣꯠꯁꯤꯡꯗꯤ ꯑꯩꯅ ꯄꯨꯟꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯅꯝ ꯀꯟꯕ ꯃꯥꯅ ꯉꯝꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯔꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯅꯤ ꯂꯝ ꯑꯗꯣ ꯑꯩꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯕꯗ ꯏꯅꯛ ꯅꯛꯅ ꯂꯧꯕꯨꯛ ꯃꯄꯥꯜ ꯑꯣꯏꯔꯞ ꯇꯧꯕ ꯏꯪꯈꯣꯜ ꯑꯃꯈꯛ ꯌꯣꯟꯕꯅꯤ ꯃꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯐꯥꯎꯕ ꯑꯦꯗꯚꯥꯟꯁ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯄꯥꯏꯕ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯄꯅꯤ ꯃꯔꯩ ꯌꯦꯠꯄꯗ ꯅꯠꯇꯅ ꯂꯝ ꯑꯁꯤ ꯀꯔꯝ ꯇꯧꯅ ꯅꯨꯄꯥꯗꯨ ꯂꯧꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯛ ꯁꯥꯟꯅꯕ ꯍꯧꯔꯤ ꯅꯨꯄꯥꯁꯤ ꯃꯃꯤꯡ ꯃꯅꯤꯊꯣꯏ ꯀꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯕꯥꯕꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅꯤꯅ ꯃꯔꯩ ꯐꯅ ꯌꯦꯠꯅꯔꯕꯁꯨ ꯃꯍꯥꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯒꯤ ꯅꯨꯄꯥ ꯃꯅꯤꯊꯣꯏ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯔꯩ ꯐꯅ ꯌꯦꯠꯅꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯄꯣꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯂꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯑꯃꯥꯏꯕꯁꯤꯒꯤ ꯃꯤꯡ ꯁꯤꯡꯈꯨ ꯀꯧꯏ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏ ꯇꯤꯟ ꯊꯥꯗꯣꯛꯄ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯅꯣꯡꯃ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯒ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕꯅꯤ ꯃꯅꯤꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯑꯃꯥꯏꯕꯁꯤꯅ ꯃꯉꯣꯟꯗ ꯂꯤꯔꯛꯈꯤꯕ ꯃꯉꯣꯟꯗ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥꯁꯦ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯣꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯅꯤꯡꯁꯤꯡꯂꯤ ꯇꯠꯇꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯁꯣꯟꯊꯥꯡ ꯌꯩꯔꯔꯤ ꯑꯃꯥꯏꯕꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯍꯤꯡꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯣ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ ꯂꯥꯏꯒ ꯁꯥꯒꯣꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥ ꯅꯥꯄꯜ ꯀꯥꯅ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ ꯑꯩꯅ ꯌꯦꯡꯂꯤꯕꯁꯦ ꯂꯥꯏ ꯇꯤꯟ ꯅꯣꯛꯅꯕ ꯍꯦꯂꯣꯏ ꯆꯪꯕ ꯂꯥꯏꯌꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯊꯥꯗꯣꯛꯄꯈꯛꯀꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯄꯥꯝꯖꯕ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡ ꯀꯌా ꯑꯃ ꯑꯩꯅ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯈꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯅꯦꯛꯄꯤꯅꯕ ꯃꯥꯕꯨ ꯀꯧꯕꯤꯅꯕ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯃꯅꯤꯊꯣꯏꯗꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯥꯛꯈꯤ ꯃꯁꯤꯗꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯣꯊꯥꯔ ꯃꯇꯨꯡꯗꯒꯤ ꯉꯁꯥꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯐꯪꯅꯤꯡꯕ ꯃꯌꯥꯏꯅ ꯃꯍꯥꯛꯁꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯉꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯅ ꯈꯨꯝꯗꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯇꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯡꯉꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯅꯤ ꯀꯗꯥꯏꯗꯕꯨ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯤ ꯀꯅꯥꯝꯇꯁꯨ ꯊꯣꯛꯑꯝꯃꯣꯏ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯥꯏꯇꯤꯟ ꯀꯤꯗꯕ꯭ꯔꯥ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯅ ꯈꯨꯝꯃꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯇ ꯂꯩꯇꯦ ꯑꯉꯥꯡ ꯑꯁꯤꯒ ꯅꯪꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯨ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯊꯣꯏ ꯊꯣꯛꯈꯤꯔꯝꯃꯤ ꯇꯕꯥꯕꯤꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯁꯦ ꯑꯇꯤꯌꯥꯗꯁꯨ ꯅꯣꯡꯒꯤ ꯃꯄꯩꯅ ꯃꯪꯂꯤꯕꯅꯤ ꯑꯍꯤꯡ ꯃꯇꯝ ꯑꯁꯤꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯤꯠ ꯀꯥꯞꯇꯨꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯅꯤꯊꯣꯏ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯆꯤꯡꯈꯨꯒꯤ ꯌꯨꯝ ꯑꯁꯤ ꯃꯍꯥꯛ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯍꯥꯛꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄꯁꯨ ꯎꯗꯦ ꯌꯥꯝꯅꯁꯨ ꯃꯝꯃꯤ ꯂꯝꯕꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯥꯡꯈꯣꯡ ꯇꯤꯡꯈꯣꯡꯗꯒꯤ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯑꯃꯅ ꯈꯣꯡꯕ ꯑꯗꯨꯒ ꯌꯨꯝꯂꯛ ꯀꯩꯔꯛꯇꯒꯤ ꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡꯗꯤ ꯃꯥ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯔꯤ ꯑꯗꯨꯝ ꯄꯤꯠ ꯀꯥꯞꯇꯨꯅ ꯂꯥꯛꯄꯁꯤꯅ ꯃꯥꯏꯕ ꯆꯤꯡꯈꯨ ꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯧꯖꯤꯜꯂꯛꯏ ꯂꯩꯔꯛ ꯑꯁꯤꯗ ꯆꯪꯕꯁꯤꯅ ꯍꯦꯜꯂꯤ ꯌꯥꯝꯅ ꯁꯨꯛꯄ ꯃꯝꯕ ꯂꯩꯔꯛ ꯑꯁꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯂꯩꯔꯛꯂꯣꯝꯗ ꯄꯨꯟꯅ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯒꯤ ꯌꯨꯝ ꯑꯁꯦ ꯃꯥꯅ ꯈꯪꯂꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯀꯨꯝꯊꯔꯒ ꯃꯈꯣꯡꯅ ꯇꯞꯅ ꯏꯟꯗꯨꯅ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯂꯧꯕꯨꯛꯂꯣꯝꯗ ꯃꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯧꯕꯨꯛꯂꯣꯝꯗ ꯃꯥꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯩꯔꯥ ꯄꯨꯕꯒꯨꯝ ꯃꯩꯔꯥ ꯄꯥꯗꯨꯅ ꯆꯠꯄꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯥꯅ ꯎꯔꯤꯕꯁꯦ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯅꯣꯅꯦ ꯃꯩꯔꯥ ꯄꯥꯗꯨꯅ ꯆꯠꯂꯤꯁꯤꯕꯣ ꯎꯔꯤꯕꯁꯤꯗꯤ ꯃꯩꯕꯨꯜ ꯄꯥꯏꯕꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯗꯕꯗꯒꯤ
ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯔꯥ ꯄꯥꯗꯨꯅ ꯆꯠꯂꯤꯁꯤꯕꯨ? ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ? ꯀꯔꯤ ꯃꯥꯡꯈꯤꯕꯒꯦ ꯊꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯆꯪꯗꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯕꯗꯒꯤ ꯃꯩꯕꯨꯜ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤꯗꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯊꯣꯏ ꯃꯥꯏꯕꯁꯤꯒꯤ ꯌꯨꯝ ꯇꯝꯅ ꯁꯥꯏꯀꯜ ꯑꯁꯤ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯏꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯈꯔ ꯏꯟꯁꯤꯜꯂꯒ ꯆꯪꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯅ ꯏꯜꯂꯤꯕ ꯁꯥꯏꯀꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯇꯥꯞ ꯌꯥꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯦ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯐꯥꯔꯤꯁꯤꯕꯣ? ꯀꯗꯥꯏꯗꯅꯣ ꯄꯜꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯀꯥꯞꯂꯒ ꯊꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯌꯥꯜꯂꯝꯗꯦ꯫ ꯌꯥꯟꯗꯕꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯁꯥꯏꯀꯜ ꯑꯁꯤ ꯏꯟꯗꯨꯅ ꯆꯪꯉꯤ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯁꯨꯃꯥꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝꯅ ꯐꯥꯕ ꯌꯥꯟꯕꯒꯨꯝꯕ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣ, ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯃꯦꯗꯅ꯫ ꯑꯍꯩꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯄꯣꯊꯥꯈ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯣꯏꯅꯕ ꯁꯥꯟꯅꯕ ꯁꯔꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯄ, ꯃꯈꯣꯏꯕꯨ ꯉꯥꯛꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯁꯥꯎꯝ ꯀꯌꯥꯁꯦ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯌꯨꯝ ꯌꯧꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯔꯣꯏꯗ꯫ ꯑꯩ ꯈꯔ ꯊꯨꯅ ꯆꯪꯗꯕ ꯌꯥꯗꯦ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯀꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯁꯨꯃꯥꯡ ꯇꯝꯅ ꯌꯥꯝ ꯊꯨꯅ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯌꯧꯔꯕ ꯇꯨꯡꯗ ꯁꯥꯏꯀꯜ ꯑꯁꯤ ꯃꯥꯅ ꯈꯥꯝꯗꯨꯅ ꯃꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯔꯛꯏ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯦ꯫ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯅꯤꯊꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯦꯡꯅꯒ ꯊꯦꯡꯕꯅꯤꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯀꯟꯅ ꯇꯨꯝꯂꯝꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯁꯤꯔꯥꯅꯦ? ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯑꯣꯖꯥꯁꯤ ꯊꯦꯡꯅꯗꯕꯤ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯝꯗꯧꯕ? ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯆꯃꯝꯅꯩ, ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯝꯂꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠꯁꯤ ꯀꯥꯞꯊꯣꯔꯛꯇꯨꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯤꯊꯣꯏ ꯃꯁꯥ ꯄꯨꯝ ꯄꯥꯈꯠꯈꯤꯕ ꯑꯃꯗꯤ ꯈꯪꯈꯤꯕ ꯀꯌꯥꯗꯨꯅ ꯍꯣꯏꯃꯥ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯁꯥꯏꯀꯜꯅ ꯀꯣꯟꯅꯅ ꯃꯍꯥꯛ ꯇꯨꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯊꯣꯔꯛꯄ ꯇꯣꯔꯆꯂꯥꯏꯠꯁꯤꯅ ꯍꯦꯛ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯆꯥꯅꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯁꯦ ꯃꯥꯅ ꯎꯔꯨꯕꯅꯤ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯃꯥꯏꯕꯗꯨꯅꯤ꯫ ꯑꯃꯥꯏꯕꯁꯤꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯕ ꯃꯈꯩ ꯁꯪꯒꯣꯏ ꯑꯁꯤꯗꯒꯤ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯅ ꯌꯦꯡꯊꯣꯛꯈꯤꯕꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯈꯤꯕꯒ ꯑꯗꯨꯝꯅ ꯈꯪꯗꯨꯅ ꯃꯍꯥꯛꯁꯤ ꯇꯨꯕꯅꯤ꯫ ꯃꯈꯥꯗ ꯇꯨꯔꯕꯁꯨ ꯀꯤꯕꯗ ꯍꯦꯜꯂꯕ ꯃꯅꯤꯊꯣꯏꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯡꯈꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈꯤꯜꯂꯛꯂꯤ꯫ ꯆꯪꯈꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯆꯪꯈꯤꯜꯂꯛꯀꯅꯣ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯑꯗꯨꯝ ꯂꯥꯎꯔꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯔꯆꯂꯥꯏꯠꯁꯨ ꯄꯥꯏꯕꯅꯤꯅ ꯀꯥꯞꯂꯒ ꯆꯪꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯊꯣꯏꯅ ꯈꯪꯂꯔꯦ꯫ ꯑꯣꯖꯥ ꯆꯤꯡꯈꯨ ꯅꯠꯇ꯭ꯔꯥ? ꯑꯣꯖꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯁꯛ ꯑꯁꯤ ꯈꯔ ꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯊꯦꯡꯕ ꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯅꯤꯊꯣꯏ ꯇꯞꯅ ꯍꯧꯒꯠꯂꯦ꯫ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯇꯝꯕꯨꯗꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯪꯖꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯏꯁꯥ ꯄꯨꯝꯕ ꯌꯣꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯨꯗꯤ ꯃꯅꯤꯊꯣꯏꯁꯦ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯊꯦꯡꯅꯈꯤꯕꯁꯨ ꯇꯣꯏꯅ ꯄꯨꯟꯈꯤꯕꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯊꯦꯡꯅꯈꯤꯕꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯀꯌꯥ ꯑꯗꯨꯅꯤ꯫ ꯃꯅꯤꯊꯣꯏꯅ ꯍꯥꯏꯔꯔꯤ, ꯑꯣꯖꯥ, ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯅꯣꯡꯃ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕ, ꯑꯣꯖꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤꯈꯤꯕꯗꯣ, ꯃꯗꯨ ꯑꯩꯅꯁꯨ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯣꯖꯥ, ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯥꯏꯕꯁꯦ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯅ ꯍꯥꯏ, ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯨ ꯀꯔꯤꯅꯣ? ꯋꯥ ꯀꯣꯏꯊꯣꯛꯀꯅꯨ, ꯁꯠ ꯍꯥꯏꯌꯨ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥꯅ ꯅꯣꯡꯃ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯇ ꯅꯠꯇꯅ ꯑꯇꯩ ꯊꯕꯛ ꯀꯌꯥ ꯑꯃ ꯉꯝꯃꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤꯗꯃꯛ ꯑꯣꯖꯥꯒ ꯂꯣꯟꯅ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯣꯖꯥꯒꯤꯗꯃꯛ ꯑꯩꯅ ꯑꯋꯥꯡꯕ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ꯫ ꯑꯣꯖꯥꯅ ꯀꯔꯤꯒꯨꯝꯕ ꯉꯝꯕꯤꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯍꯪꯉꯤ, ꯀꯔꯤ ꯊꯕꯛ? ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯃꯅꯤꯊꯣꯏꯅ ꯍꯥꯏ, ꯑꯣꯖꯥ, ꯑꯩꯅ ꯂꯝ ꯑꯃꯈꯛ ꯂꯩꯕꯒꯤ ꯍꯥꯏꯅꯖꯕꯅꯤ, ꯑꯗꯨꯕु ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯂꯝ ꯑꯁꯦ ꯃꯥꯅ ꯀꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯂꯧꯔꯒꯅꯤ, ꯃꯉꯣꯟꯗꯒꯤ ꯀꯅꯥꯃꯠꯇꯅ ꯃꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯣꯖꯥ, ꯃꯁꯤꯒꯤ ꯂꯝ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯩꯅ ꯂꯩꯅꯤꯡꯉꯤ꯫
ꯋꯥꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯅꯨꯄꯥꯗꯨꯅ ꯂꯝꯗꯨ ꯂꯩꯗꯕ ꯅꯪꯅ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯥ? ꯃꯅꯤꯊꯣꯏꯅ ꯈꯨꯝꯃꯤ, ꯑꯣꯖꯥ ꯑꯗꯨꯃꯛꯅꯤ, ꯑꯩꯅ ꯄꯥꯝꯖꯕꯗꯨꯃꯛꯅꯤ꯫ ꯑꯃꯥꯏꯕꯁꯤ ꯈꯨꯅ ꯈꯨꯝꯃꯤ, ꯂꯝꯗꯤ ꯀꯗꯥꯏꯗꯅꯣ? ꯃꯅꯤꯊꯣꯏꯅ ꯈꯨꯝꯃꯤ, ꯈꯨꯟꯖꯥꯎꯗꯅꯤ ꯑꯣꯖꯥ꯫ ꯈꯨꯟꯖꯥꯎꯒꯤ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯇꯥꯏ ꯊꯥꯡꯕ ꯑꯣꯖꯥ ꯍꯥꯟꯅ ꯂꯥꯛꯄꯤꯈ꯭ꯔꯕ꯭ꯔꯥ? ꯑꯃꯥꯏꯕꯁꯤ ꯈꯨꯅ ꯈꯨꯝꯃꯤ, ꯈꯨꯟꯖꯥꯎꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯦꯅꯦ꯫ ꯂꯝ ꯑꯗꯨ ꯀꯔꯝ ꯇꯧꯕꯅꯣ? ꯌꯨꯝꯒ ꯀꯣꯟꯅꯅ ꯌꯥꯎꯕ꯭ꯔꯥ? ꯃꯅꯤꯊꯣꯏꯅ ꯈꯨꯝꯃꯤ, ꯑꯣꯖꯥ ꯌꯨꯝꯗꯤ ꯅꯠꯇꯦ, ꯏꯪꯈꯣꯜ ꯑꯗꯨꯗ ꯏꯅ ꯀꯨꯞꯄ ꯁꯪꯐꯩ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯇꯣꯞꯄꯗ ꯂꯝ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯣꯖꯥꯅꯁꯨ ꯍꯦꯛ ꯎꯔꯗꯤ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯡ ꯈꯨꯅ ꯈꯨꯝꯃꯤ, ꯑꯩ ꯈꯪꯂꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕꯒꯤ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯒꯤꯗꯤ ꯑꯩꯗꯤ ꯑꯋꯥꯃꯟꯗꯤ ꯈꯔ ꯆꯥꯎꯒꯅꯤ꯫ ꯑꯗꯣ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦ, ꯌꯥꯝꯅ ꯂꯣꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯅꯤꯊꯣꯏꯅ ꯈꯨꯝꯃꯤ, ꯑꯣꯖꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯌꯥꯖꯒꯦ꯫ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣ, ꯍꯌꯦꯡ ꯂꯥꯛꯑꯣ, ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯩꯗꯤ ꯊꯕꯛ ꯌꯥꯝꯃꯤ, ꯈꯣꯡ ꯌꯥꯝꯃꯤ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯃꯥꯕꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯅꯕ ꯃꯅꯤꯊꯣꯏꯁꯦ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯣꯛ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯅꯤꯊꯣꯏꯅ ꯑꯁꯨꯝꯅ ꯂꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯐꯅ ꯁꯥꯔꯝꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤꯗꯃꯛ ꯂꯣꯟꯅ ꯅꯥꯔꯣꯟꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯁꯤꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯋꯥꯈꯜ ꯈꯔ ꯈꯜꯂꯤ, ꯊꯧꯔꯥꯡ ꯈꯔ ꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯁꯪꯒꯣꯏꯒꯤ ꯑꯁꯣꯝ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯑꯃꯥꯏꯕꯁꯤ ꯏꯪꯈꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯈꯟꯖꯕ ꯋꯥꯈꯜ ꯈꯔ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯅꯤꯊꯣꯏ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯁꯤ ꯀꯥꯞꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯧꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯏꯁ, ꯑꯃꯥꯏꯕ ꯆꯤꯡꯈꯨ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕ ꯑꯣꯏꯔꯗꯅ꯫ ꯑꯩꯅ ꯉꯁꯥꯏ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯨꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯈꯟꯖꯔꯤꯕ, ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯐꯩꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯤꯕꯁꯦ ꯃꯅꯤꯊꯣꯏꯅ ꯎꯔꯝꯃꯤ꯫ ꯈꯔꯕꯨꯗꯤ ꯂꯥꯞꯅꯔꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯁꯥꯏꯀꯜ ꯊꯧꯔꯝꯕ ꯃꯅꯤꯊꯣꯏ ꯆꯞ ꯂꯦꯞꯂꯦ꯫ ꯀꯅꯥꯅꯣ ꯁꯤꯕꯣ? ꯇꯣꯔꯆꯂꯥꯏꯠꯁꯤ ꯀꯥꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯁꯛꯇꯝ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯤ ꯎꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯗ ꯃꯥꯅ ꯑꯗꯨꯝ ꯆꯠꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯃꯅꯤꯊꯣꯏꯅ ꯎꯔꯔꯦ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯁꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ, ꯀꯤꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄ ꯀꯌా ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯅꯣꯡꯃꯗ ꯊꯦꯡꯅꯈꯤꯗꯦ꯫ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯊꯪ ꯊꯦꯡꯅꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠ ꯑꯁꯤꯅ ꯇꯨꯡꯂꯣꯝꯗ ꯑꯇꯩ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯞꯊꯣꯛꯂꯨꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠꯁꯦ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯇꯨꯅ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯗꯕꯗꯒꯤ ꯃꯅꯤꯊꯣꯏ ꯃꯁꯥ ꯄꯨꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫ ꯀꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯜꯂꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯊꯣꯏ ꯁꯥꯏꯀꯜ ꯑꯁꯤ ꯀꯟꯅ ꯊꯧꯗꯨꯅ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯣꯟꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯁꯤꯜꯂꯕ ꯇꯨꯡꯗ ꯃꯥꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯖꯤꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯍꯟꯗꯛ ꯑꯃꯨꯛ ꯃꯥꯅ ꯀꯥꯞꯊꯣꯔꯛꯄ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯒꯤ ꯍꯦꯛ ꯃꯆꯤꯟꯃꯛꯇꯗ ꯄꯪꯂꯥꯞꯇꯅ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯕꯨ ꯇꯨꯡ ꯏꯜꯂꯛꯄꯗꯧꯅ ꯑꯃꯨꯛꯀ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯅꯤꯊꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯅꯤꯊꯣꯏ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯀꯣꯟꯊꯣꯡ ꯑꯁꯤ ꯌꯧꯔꯕꯅꯤꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤꯜꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯧꯔꯒ ꯃꯍꯥꯛꯁꯦ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯡꯒꯣꯜ ꯇꯝꯅ꯫ ꯃꯥꯡꯒꯣꯜ ꯌꯧꯔꯕ ꯇꯨꯡꯗ ꯊꯣꯡ ꯑꯁꯤ ꯀꯟꯅ ꯊꯤꯟꯗꯨꯅ ꯅꯨꯄꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝꯅ ꯐꯤꯡꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯍꯪꯕꯒ ꯈꯨꯝꯕ ꯅꯪꯗꯦ ꯃꯍꯥꯛꯁꯦ ꯏꯃꯨꯡ ꯇꯝꯅ ꯆꯨꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯐꯃꯨꯡꯗ ꯕꯦꯠ ꯐꯝꯊꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯌꯥꯝꯅ ꯐꯤꯡꯂꯤꯗꯨꯕ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩ ꯁꯤꯔꯝꯗꯣꯔꯦꯕꯣ, ꯑꯩ ꯁꯤꯔꯝꯗꯣꯔꯦ꯫ ꯁꯥꯏꯀꯜꯁꯨ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯕ, ꯇꯝꯕꯗ ꯐꯥꯎꯕ ꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯤꯅ ꯋꯥ ꯇꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, ꯀꯩꯗꯧꯔꯕ? ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯅ ꯍꯥꯏ,
ꯑꯁꯨꯛꯀꯤꯕ ꯃꯇꯝ ꯑꯁꯤ ꯑꯩ ꯂꯥꯏ ꯊꯦꯡꯅꯕ ꯂꯥꯏ ꯎꯅꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯤ ꯌꯥꯎꯗꯦ꯫ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯅꯠꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯩ ꯎꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯤꯅ ꯇꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯍꯥꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯀꯅꯨ, ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯌꯥꯗꯕꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯁꯥꯗꯨ ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯃꯩ ꯆꯝꯕꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯄꯥꯏꯔꯤꯕ ꯄꯥꯈꯠꯂꯤꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯃꯁꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ꯫ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯐꯖꯅꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯝ ꯊꯣꯛꯈꯤ, ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯕꯁꯨ ꯐꯠꯇꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯎꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯃꯁꯥꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯍꯥꯏꯕꯗꯣ ꯇꯠꯇꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤꯗꯤ ꯇꯨꯝꯊꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯗꯤ ꯇꯨꯝꯊꯗꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯉꯩ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯈꯔ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯠꯄ, ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯗꯨꯡꯗꯥꯡ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ ꯅꯤꯕꯨ ꯉꯥꯡꯅꯕꯒꯨꯝꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯁꯤ ꯑꯗꯨꯝ ꯃꯅꯤꯊꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯅꯤꯊꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯁꯤ ꯇꯥꯗꯕꯅꯤ, ꯅꯣꯡꯃꯇ ꯊꯣꯛꯇꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ, ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯧꯗꯣꯛꯄ ꯀꯤꯖꯕ ꯃꯈꯩ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯇꯨꯝꯕ ꯌꯥꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯍꯧꯈ꯭ꯔꯦ, ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯤ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯗꯪꯗ ꯀꯣꯏ ꯈꯔ ꯁꯥꯡꯅ ꯈꯥꯛꯄ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤ, ꯄꯨꯡ 4 ꯈꯖꯤꯛꯇꯃꯛ ꯍꯦꯜꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯅ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤꯅꯁꯨ ꯃꯁꯛ ꯈꯪꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯅꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯇꯕꯥꯕꯤꯅ ꯌꯥꯝꯅ ꯉꯛꯅ ꯂꯩ, ꯀꯅꯥꯅ ꯁꯣꯝꯕꯨ? ꯑꯩꯗꯤ ꯃꯁꯛ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯍꯥꯛꯅꯗꯤ ꯑꯩꯕꯨ ꯈꯪꯂꯔꯣꯏ, ꯀꯧꯊꯣꯔꯛꯑꯣ, ꯑꯣꯖꯥ ꯂꯥꯍꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯇꯕꯥꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯨꯝꯊꯔꯤꯕꯗꯣ ꯃꯥꯅ ꯍꯧꯗꯣꯛꯂꯦ꯫ ꯑꯣꯖꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯅꯨꯄꯥ ꯑꯃ ꯂꯥꯍꯧꯋꯦ, ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯣꯖꯥ ꯆꯤꯡꯈꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯈꯨ ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯤꯊꯣꯏꯁꯦ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ, ꯉꯛꯄꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯈꯨꯅꯗꯤ ꯃꯅꯤꯊꯣꯏꯒꯤ ꯌꯨꯝ ꯅꯣꯡꯃꯇ ꯈꯪꯈꯤꯕꯁꯨ ꯅꯠꯇꯦ, ꯂꯥꯛꯈꯤꯕꯁꯨ ꯇꯧꯗꯦ꯫ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯅꯤꯊꯣꯏꯅ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯥꯛꯄꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯅꯤꯊꯣꯏꯅ ꯃꯁꯥꯁꯦ ꯈꯤꯇꯪ ꯃꯤꯄꯥꯏꯕꯗꯧꯅ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅꯦ ꯑꯣꯖꯥ, ꯑꯣꯖꯥꯗꯤ ꯀꯔꯝ ꯇꯧꯅ ꯑꯩꯒꯤ ꯌꯨꯝꯁꯤ ꯊꯤꯕꯤꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ, ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯌꯨꯝꯕꯨ ꯂꯩꯕ꯭ꯔꯥꯅꯦ? ꯋꯥꯔꯤ ꯁꯥꯁꯤ, ꯑꯩꯒꯤ ꯐꯤꯗꯥ ꯑꯃ ꯄꯤꯌꯨ꯫ ꯃꯉꯣꯟꯗ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯐꯝꯂꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯅꯤꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯕꯥꯕꯤꯗ ꯑꯣꯖꯥꯒꯤ ꯆꯥ ꯂꯣꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯕꯥꯕꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯥ ꯂꯣꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯧꯔꯥꯡ ꯑꯁꯤ ꯀꯔꯝ ꯇꯧꯅ ꯄꯥꯡꯊꯣꯛꯁꯤꯒꯦ, ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯕ ꯍꯧꯈ꯭ꯔꯦ, ꯌꯥꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯂꯨꯏ, ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯔꯧ ꯌꯥꯝꯅ ꯂꯩ꯫ ꯃꯥꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯑꯔꯣꯟꯕ ꯈꯔꯒꯤꯗꯃꯛꯇ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯅꯗꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯅꯤꯊꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯁꯨ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯂꯤꯕ, ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯁꯦ ꯃꯅꯤꯊꯣꯏꯅ ꯁꯨꯈꯪ ꯈꯪꯈꯤꯗꯦ꯫ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯧꯁꯤꯡꯗꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯆꯥ ꯑꯁꯤꯕꯨ ꯇꯕꯥꯕꯤꯅ ꯅꯣꯟꯊꯔꯛꯇꯨꯅ ꯄꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯨꯅ ꯃꯉꯣꯟꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯇꯕꯥꯕꯤꯅꯁꯨ ꯈꯪꯈꯤꯗꯦ, ꯑꯗꯨꯒ ꯃꯅꯤꯊꯣꯏꯅꯁꯨ ꯈꯪꯈꯤꯗꯦ꯫ ꯃꯈꯣꯏ ꯆꯥ ꯊꯛꯃꯤꯟꯅꯔꯦ, ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯇꯕꯥꯕꯤꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯁꯤ ꯂꯩꯕ ꯃꯇꯝꯗ ꯇꯕꯥꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯂꯒꯦ ꯊꯕꯛꯁꯤꯡ ꯑꯁꯤ, ꯑꯩꯅ ꯃꯥꯏ ꯄꯥꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯁꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯇꯕꯥꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯖꯔꯝꯃꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯏꯕꯥꯅꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯥꯁꯤꯡ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯃꯥꯏꯕꯁꯤꯡꯒ ꯁꯪꯒ ꯇꯧꯕ, ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛꯅ ꯑꯩꯈꯣꯏꯅ ꯅꯝꯍꯠꯇꯨꯅ ꯄꯣꯠꯆꯩ ꯂꯧꯅꯕ ꯍꯣꯠꯅꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫
Magi nupan hai hojiki matamda asumba afaba asengma thabak tawbase mai pakpusu ngamde aransu yawgadabani aduga mai pakke haba tarbadi aranba khara khara su yawgadabani haduna magi nupana napan kana ngangli adubu tababinadi magi nupagi wakal magi nupagi pukchelase sungpam pamkide matam kharagi manung asida singkhu amadi manithoi yama toina punki aduga asomda yonge hainari bellai ge hainari bellam adugi maramchu kupna nainare tanare masidagi amai bisina thabak kaya ase pangthok horakle ahan begi thabak pangthok pagi oina lupa lising tara hana piyu habsisu manithoina mangonda pikre aduga thabak sing ase horakle thabak sing ase hek horakpadagi hojiki lam masiga thanan leiba yum singda makoi makoi gi miyoi singdi numidangi amamba athenga matamda aki tujungba habase phawba hore labuk lama thorak pusung ngamdre tholokka matam asida mami sami oiba saktam kaya amana tattana ki helakwa karigum matamdana mi man saktam kaya ama chenchiba karigum madan machi maramda hekta lumlagra magi mong kaya amase adum makoi makoi da uba hore masidagi mi amagi chindagi mi amagi chinda mathang adum hainarakpa kangthokrakpadagi pawase lekai asida wa launare haidi ballam ase yamna tamnai pafam asida lai thokko mali habagi wa kaya se hainare asumna numit kharani ase tattana asumna ngangnarakpa kaya ama tawbadagi ngasai lam legi haram nupa asisu pawasi tarare pawasi tabadagi masiba kayam chumlibano kayam lalibano mina tonga sandoklibar habase masu khangning ba kayam phore masidagi mahangna su asumba aseng masing si khanglagi haduna mahaksu nongmagi numidang ama maga mamanaba amaniga mafam asida leikirami matam asida masigi sangtap masam leiribasigi akoiba amadi manang nakbada yamna sathiba tamnabagi mong mataw kaya ama makhona ledingi matam asida thokirami makhoi singse yamna kinarami makhoi gi minangda mami sami oina uba saktam kaya ama thorakhiba aduga amuksu mangkhiba karigum matamdana makhoi gi tungda hek lepagi mong manba kaya ama thorakpasida makhoi leiminari bising ado akhoi leibing amoroi chalasi law haduna lam leiga tawrubu nupa su makhoina paiduna singi matam asida nupa asisu ngasi mitmang maktada asigumba aki tujungba sathiba thodok kaya ama tholabani namhaksu lamase leiba pamkhiramde masidagi nong hek alka matam asida yumbu asida mahangna lamasi leiraroi haduna handoklami paw asi tabada manithoi yamna harawrami amai basina hai aina tawge harabdi tawda aina ngamdaba leite haidra haduna manithoi dharami manithoina penmadagi oja asigidamakta awaman matik chana pirare aduga amuksu amai basing khuna hairari lamase hojikti tamnei haduna wawa lawrabanina amukki hena yumbu asida mamantana bahino aduga mamantana nangna lowsu yagani habdagi amuksu mamantana bahinaraga lamasi lorami lamasi leibagi nungaiba phongdokpo oina amai basi laktuna manithoigi yumna chaka charami manithoigi nupidi tawriba thabak sing ase mai pakchaba tarbasu magi thamoidadi nungai tabyana pharami asumna numidangi matam thengla phaba amai basi makhoigi yumda leikhirami aduga thengna hankraba tung numinini humnigi matungda amai basina manithoida harakle hojikti nangi inkwaluda tamnariba tholiba saroi sing ase amakhan aina losindaba yaroi masi losinaba honabada nupi ma mathau tai phi asengba setuna nupi edo aigi yumna lakadabani nahaki nupi warsu yagani nangi nupi na phi asengba selaga numijunga matamda aigi yumna tharo aduga mahana posak amakak purga sakadabani nangi lamaduda aduga posak sing ase nangi inkwaluda mana chai thoka matam asida makha tana karimata tamnararoi haduna manithoida paw hari manithoidi amai baduna hairibu wase isam chamna yarami thajarami magi nupida pausing ase loina tamlare hairare magi nupisu magi nupana pamjabani khanduna amai basina taw haiba thabak sing ase tawrage haduna asenga phi setuna numijunga matam asida amai basigi yum ase takladuna manithoina magi nupi ase tharaklami manithoidi lakpadi yoramde amai basina lakka matam asida magi nupi matomna tharo haibadagi asumna lakhibani numijungbagi talak tanja asida manithoigi nupi si amai basina magi yumda pusili kaamda phamali khongai chandar phamallega namit pangthokpa yadeko milusingadabani ai kariguma khara songe masigi posak ase nangna puraga amukhana nangi inkona chakadabani nak aina laison soli phawa mit pangthokkan haduna pangtholamde aduga kariguma pantamda mana laison sona matamna sunupi sigi makhutta masada khaka thengba yawi amai sin hai ibe manan kasum khangonuko aina kariguma khara sonbagi ni haduna tanja khudong chaba lawdun mahagna
ꯑꯁꯤꯒꯨꯝꯕ ꯇꯧꯅꯕꯁꯨ ꯍꯣꯠꯅꯈꯤ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤ ꯃꯤꯃꯤꯠ ꯎꯁꯤꯜꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯈꯤꯗꯦ ꯄꯨꯡꯈꯥꯏ ꯄꯨꯡꯅꯃꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯦ ꯅꯍꯥꯛ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯅꯥꯝꯇ ꯈꯪꯍꯟ ꯎꯍꯟꯗꯅ ꯅꯪꯅ ꯂꯣꯟꯅ ꯇꯧꯁꯤꯟꯅꯗꯨꯅ ꯆꯥꯏꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯃꯛ ꯃꯥꯅ ꯇꯧꯈꯤꯔꯝꯃꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯊꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯐꯥꯝ ꯑꯃ ꯁꯥꯅꯕꯁꯨ ꯍꯣꯠꯅꯔꯛꯏ ꯄꯩꯁꯥ ꯂꯩꯕꯅꯤꯅ ꯃꯥꯅ ꯃꯤꯁꯇ꯭ꯔꯤ ꯅꯦꯛꯎꯔꯦ ꯑꯗꯨꯒ ꯁꯦꯝ ꯁꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯍꯣꯡꯕꯗꯧꯅ ꯇꯧꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯦꯜꯂꯤ ꯃꯁꯥ ꯑꯁꯤ ꯈꯪꯄꯦꯛ ꯈꯪꯕ ꯑꯀꯤ ꯇꯨꯅꯨꯡ ꯐꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯃꯅꯤꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯡꯈꯨꯒꯤ ꯃꯅꯥꯛꯇꯝꯅ ꯃꯅꯤꯊꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯨꯗ ꯃꯥꯅ ꯄꯥꯎ ꯄꯤꯔꯔꯦ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕꯖꯅꯣꯅꯦ ꯀꯔꯤ ꯑꯃ ꯎꯛꯅꯔꯤꯕꯅꯣꯅꯦ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤꯊꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯃꯥꯅ ꯊꯦꯡꯗꯨꯅ ꯃꯥꯅ ꯌꯦꯡꯉꯝꯃꯤ ꯃꯅꯤꯊꯣꯏꯅ ꯑꯣꯖꯥ ꯈꯔ ꯃꯨꯟꯅꯃꯛꯇꯤ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯃꯥꯅ ꯁꯨꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯍꯜꯂꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯃꯇꯝ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯔꯗꯤ ꯂꯣꯏꯔꯦ ꯄꯩꯁꯥ ꯇꯤꯡꯅꯤꯡꯕ ꯇꯤꯡꯁꯅꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯃꯥꯕꯨ ꯐꯅꯕ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥꯅ ꯑꯁꯪꯕ ꯃꯇꯝꯗꯣ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯣꯖꯥꯅꯁꯨ ꯑꯩꯒꯤ ꯐꯅꯕ ꯌꯥꯝꯅ ꯇꯧꯕꯤꯔꯤ ꯑꯣꯖꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯅ ꯊꯥꯖꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯁꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯐꯅꯅꯕ ꯐꯖꯅ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯟꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯃꯅꯤꯊꯣꯏꯗꯤ ꯑꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯍꯥꯛꯇꯤ ꯑꯁꯣꯝꯅ ꯅꯧꯅ ꯃꯥꯅ ꯂꯩꯔꯤꯕ ꯂꯝ ꯑꯁꯣꯝꯗꯁꯨ ꯃꯤ ꯅꯦꯛꯇꯨꯅ ꯊꯕꯛ ꯈꯔ ꯁꯨꯍꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯃꯥꯏꯕꯁꯤꯗꯤ ꯃꯥꯅ ꯁꯨꯝꯅ ꯂꯥꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯝ ꯊꯦꯡꯅ ꯂꯩꯕꯁꯤ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯌꯥꯎꯔꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ ꯐꯕꯗꯤ ꯁꯨꯡꯐ ꯐꯕ ꯀꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯏꯅ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯥꯁꯦ ꯈꯪꯄꯦꯛ ꯆꯣꯡꯗꯨꯅ ꯇꯧꯕꯁꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯨꯗ ꯃꯅꯤꯊꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯒꯠꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯍꯟꯗꯅ ꯑꯅꯥꯕꯁꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯆꯤꯡꯈꯨꯅ ꯈꯨꯝꯃꯤ ꯐꯒꯠꯂꯛꯀꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯔꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯇꯝ ꯈꯤꯇꯪ ꯆꯪꯈꯤꯅꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯣꯝꯗꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯣꯝꯗ ꯃꯅꯤꯊꯣꯏ ꯆꯠꯈꯤ ꯑꯉꯥꯟꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯀꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯕꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯃꯥꯏꯕꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯃꯅꯤꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯖꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤನ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯨꯡꯐꯠ ꯐꯠꯇꯦ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛ ꯈꯜꯂꯛꯇ꯭ꯔꯦ ꯑꯃꯥꯏꯕꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯇꯕ ꯃꯇꯝꯗ ꯃꯁꯥꯗ ꯍꯩꯅꯗꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯕ ꯑꯃꯨꯛꯁꯨ ꯃꯁꯝ ꯑꯁꯤ ꯏꯐꯥ ꯐꯥꯜꯂꯒ ꯂꯣꯟꯅ ꯀꯤꯔꯨ ꯌꯦꯡꯕꯒꯤ ꯃꯇꯧ ꯀꯌꯥꯁꯤ ꯑꯗꯨꯝ ꯇꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯃꯅꯤꯊꯣꯏꯅ ꯂꯝ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯁꯦꯝ ꯁꯥꯕ ꯀꯌꯥ ꯑꯃ ꯇꯧꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯛꯄ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯐꯍꯟꯕꯗꯤ ꯉꯝꯗꯦ ꯅꯣꯡꯃꯗꯤ ꯃꯅꯤꯊꯣꯏꯅ ꯑꯃꯥꯏꯕ ꯆꯤꯡꯈꯨꯗ ꯍꯥꯏꯔꯔꯦ ꯑꯣꯖꯥꯅ ꯊꯕꯛ ꯑꯇꯩ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯅ ꯉꯝꯃꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯤꯗꯤ ꯑꯣꯖꯥꯅ ꯐꯖꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯔꯕꯅꯣ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯒꯨꯝꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯍꯥꯏ ꯑꯩꯅ ꯌꯦꯡꯕꯁꯤꯕꯨ ꯅꯪ ꯊꯥꯖꯗꯕ꯭ꯔꯥꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯍꯥꯛꯅ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯨꯅ ꯁꯥꯎꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯅ ꯄꯥꯈꯠꯆꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯐꯖꯅ ꯌꯦꯡꯕꯤꯅꯕ ꯍꯥꯏ ꯆꯤꯡꯈꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯃꯔꯣꯝꯗꯗꯤ ꯅꯝꯊꯥꯛꯅꯤ ꯃꯤꯅꯝꯕꯅꯤ
ꯃꯥꯅ ꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯖꯕꯗꯒꯤ ꯐꯝꯂꯥꯟꯅꯕ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯊꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯐꯅꯕ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯅꯤꯊꯣꯏꯅ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯈꯤꯅꯤ, ꯑꯁꯣꯝꯗ ꯑꯃꯥꯏꯕꯁꯤ ꯂꯥꯛꯂꯒ ꯑꯗꯨꯝ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯄꯨꯜꯂꯒ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕꯅ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯋꯥ ꯖꯥꯠ ꯖꯥꯠ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯃꯅꯤꯊꯣꯏ ꯃꯁꯥꯃꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯍꯣꯡꯕ ꯎꯔꯦ꯫ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯛꯇꯕ, ꯃꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯂꯛꯇꯕ, ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯛꯄ, ꯀꯔꯤꯒꯨꯝꯕꯗꯅ ꯂꯥꯏ ꯇꯣꯡꯕ ꯂꯥꯏ ꯆꯪꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯧꯔꯛꯄ, ꯑꯃꯥꯏꯕ ꯎꯗ꯭ꯔꯒꯁꯨ ꯂꯩꯐꯝ ꯈꯪꯗꯕ, ꯑꯃꯥꯏꯕꯒꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯍꯥꯛ ꯆꯠꯄ ꯐꯥꯎ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯂꯥꯏ ꯆꯪꯂꯤꯕꯅꯤ, ꯂꯥꯏ ꯑꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯅ ꯌꯥꯔꯨꯕꯅꯤ꯫ ꯇꯣꯏꯁꯤꯜꯂꯛꯂꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯍꯣꯡꯕ ꯃꯥꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯈꯪꯂꯛꯇꯕ ꯃꯇꯝ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯀꯌꯥ ꯑꯁꯤꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯅꯤꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯐꯖꯅ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯡꯕꯤꯕꯁꯨ ꯌꯥꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯈꯨꯂꯥꯛ ꯌꯥꯝꯅꯁꯨ ꯇꯣꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯊꯦꯡꯅ ꯊꯦꯡꯅ ꯑꯗꯨꯝ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯀꯥꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯎꯗꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯤꯅ ꯍꯥꯏꯅꯔꯤꯕ, ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯆꯨꯝꯂꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯈꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯝ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯥꯟꯅꯕ, ꯑꯁꯨꯝꯅ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯕ ꯀꯌꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯈꯤꯗꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯥ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕ ꯀꯌꯥ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯊꯣꯏ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯑꯁꯣꯝꯗ ꯐꯥꯝ ꯁꯥꯔꯤꯕꯅꯤ, ꯑꯗꯨ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃ ꯁꯦꯝꯂꯨꯕ ꯇꯥꯔꯕꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯕ, ꯃꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯈꯜꯂꯛꯇ꯭ꯔꯕ, ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯅ ꯃꯅꯤꯊꯣꯏꯅ ꯄꯨꯟꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯐꯍꯟꯗꯕ ꯌꯥꯗꯦ, ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛ ꯈꯜꯂꯤꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯅꯤꯊꯣꯏ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇꯤ ꯐꯥꯎꯔꯣꯏ? ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯒꯅꯤ, ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤꯗ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯒꯣꯗꯣꯡ ꯒꯗꯥꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯝ ꯐꯥꯎꯍꯜꯂꯤꯕ, ꯑꯃꯥꯏꯕꯁꯤꯅ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯐꯍꯟꯕ ꯌꯥꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯅꯤꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨ ꯃꯅꯤꯊꯣꯏꯅ ꯀꯧꯅꯤꯡꯕꯒꯨꯝ ꯀꯧꯅꯤꯡꯗꯕꯒꯨꯝ ꯑꯗꯨꯝ ꯃꯑꯣꯡ ꯈꯔ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯇꯨꯝꯂꯤꯉꯩ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯇꯕꯥꯕꯤ꯫ ꯃꯅꯤꯊꯣꯏ ꯃꯍꯥꯛꯇꯤ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯪ ꯎꯔꯨꯔꯕꯁꯨ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯥꯁꯦ ꯂꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯒ ꯍꯪꯉꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯃꯅꯤꯊꯣꯏꯅ ꯃꯥꯕꯨ ꯂꯦꯡꯍꯟ ꯂꯦꯡꯍꯟ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏ ꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯅꯤꯊꯣꯏꯅ ꯑꯩꯁꯨ ꯂꯥꯛꯎꯔꯥ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯩ ꯇꯣꯝꯗ ꯊꯣꯛꯀꯦꯗ, ꯊꯥꯎꯃꯩꯗꯨ ꯉꯥꯛꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯤꯊꯣꯏ ꯇꯨꯝꯊꯗꯦ, ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ꯫ ꯃꯤꯅꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯇꯕꯥꯕꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ꯫ ꯊꯥꯎꯃꯩ ꯑꯗꯨ ꯊꯝꯂꯔꯦ, ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯒ ꯇꯕꯥꯕꯤꯁꯦ ꯄꯪꯀꯞꯇ ꯀꯞꯈꯠꯂꯛꯏ꯫ ꯃꯅꯤꯊꯣꯏꯅ ꯃꯥꯕꯨ ꯊꯦꯝꯃꯤ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯅꯪꯅ ꯂꯧꯕꯤꯗꯕ, ꯅꯪꯅ ꯄꯥꯝꯕꯤꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯏꯆꯥꯁꯦ ꯑꯩꯅ ꯁꯦꯟꯅꯔꯒ ꯂꯥꯛꯄꯅꯦ꯫ ꯁꯦ ꯍꯥꯏꯌꯨ, ꯑꯉꯥꯡꯁꯦ ꯅꯪ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ? ꯑꯩꯕꯨ ꯅꯪ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯅꯁꯥꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯨꯝ ꯀꯞꯄꯤ, ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯅꯨꯄꯥꯁꯤꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯝ ꯄꯨꯕꯤꯌꯨ, ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯝ ꯄꯨꯔꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯕꯥꯕꯤꯅ ꯀꯞꯂꯤꯕ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ꯫ ꯃꯥꯅ ꯀꯞꯂꯒ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯅ ꯍꯥꯏ, ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯍꯧꯖꯤꯛ ꯆꯠꯂ ꯀꯧꯔꯨ ꯆꯣꯂ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯇꯕꯥꯕꯤ ꯁꯥꯎꯔꯛꯏ, ꯀꯧꯒꯅꯨ, ꯃꯥ ꯀꯧꯒꯅꯨ, ꯃꯥ ꯀꯧꯒꯅꯨ, ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧ꯫ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯁꯦ ꯋꯥꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯁꯤꯗ ꯃꯁꯦꯟ ꯃꯔꯥꯡ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯎꯠꯄꯒꯨꯝ ꯇꯧꯏ꯫ ꯃꯄꯥꯟꯗ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ
Manithoi hena kirami nupi se amuk tumi singuse nang kedorage haduna hai tababina mamil ase koiri leiduni yelaga nangi tungda tu nangi tungda haduna haraka matam sidasu amukasu Manithoi si kibadigi tungu thoktuni yengi kanasu leibana te imungni adubu magi nupina mangonda yengduna wasi pangang gangi amuk namuk padar marumda hai amuk namuk saksanglonggi thungin marumda ma haigani mamang thong thilakle maning thong thilakle yumgi nakanda kholakle asigubo wa kaya asi haiba matam asidadi Manithoi se kina magi nupibu yamna kana themki magi nupina amuksu nolakani amuksu phamung sida khongai chandunu phamlaga legani khuba khorakani asigumba akibagi matau kaya sida Manithoi yamna warami angang sidi isi sina tumlibani adubu magi nupigi ahong mong matau kaya sida angang sisu mikap thorakle amukable angang kappa matam asida angang mu themgadra magi nupigi asigum matau sibu laknagadra Manithoi yamna warami angang asibu mana themi aduga magi nupibu themna buhane magi nupida hek thengga taw matam asida aingona thelakano aisi kanano khangra aingona thelakano nangi na khutuna aingona solakano aingona sokpu yaba nate aisi nang kanano khangdabra haduna akibagi wa kaya ma harakpada Manithoi yamna pakhalami asumna ahingi matam ase magi nupibu laikananaba laknanaba honaba matam sida yamna warami nongalakle nongheng alakpaga magi nupigi anaba kaya se phanabne haduna lekai gi misingda atopa ahib amaiba kana leibigi habse Manithoi na paw kumna lawre kona thangadi nokpok ithang thangbagi sidai amada amaiba ahib ama leibani yamna ahalorabani pukchen yamna sengmai habagi paw kaya se tarakpadagi hojiki amaiba se mana kauduna magi nupigi maramda yenghalami amaiba sina yenga matamadi loina khangnare loina haidurale migi posem yawre aduga nakhoigi yum asidasu lai thajinba karigumda kian khanganbase yamna yawre habagi paw kaya se amaiba sina loina phaurakle masigi paw sitabada Manithoi yamna charami amaiba sida karimata haidokti yamathuna phanabi yengbiyo haduna lai khurum hanaba honaki signubil asida pochai polam khudimat loina langdun lai khurunaba sem sari ngasida natana thangi numit amaga lebapu numit amaga su khurum si haduna amaiba sina hai matam khara kuire nahan makhai karigi khangdribano haduna amaiba sina su wa yamna sai Manithoi karimata khumde thamoi nungdadi sauningmana kainoma torami mahangna pharabani haduna yamna thajaruba asa tawruba amaiba singkhuna mangona tawbirama kaya asida mahak yamna pelamde aduba haidokte ngasigi khurumba loiraba tungda amaiba chakre adubu mahausa numidangi matam sida amaiba singkhu se amukhana laami amaiba singkhu lakka matam sidadi makhoi konthong masinda hannana Manithoi na ngairare aduga amaiba singkhu singa sidi nang laklanu ekhore changbiranu aigi nupi se aigi thokpa ngamnaba atopa amaiba tanaraga layeng le haduna harami paw sitabada amaiba singkhu yamni ikairami aduga sausu sarami nangi nayum phawba yodingai thongal dagi nang neiba talaba aingon usitaba wang kaya mangalaba khangani aina kaidogi yengo haramnaga amaiba singkhu chatkirami amaiba singkhu yama sathiba phachu phattaba tawba ngamba amaibani Manithoi su kari torakadagi habse mahak wakhal yamna khalami nongpok thangbagi amaiba sina yamna kanna honaduna tababibu layengnabu honaba matam asida asom nakandagi amaiba sina thajilakpa kamchilakpa kaya asina maram moraga magi nupi se hena sathina solakpa amadi magi yumda hena awaba khudong thiba taraknabagi masak amu oirare amaiba sina hairare nakandagi masidi mina tawgyana tawba thaba kaya ama yawrare masi singse hana ngakthok taba yaroi haduna su amaiba sina yamna kanna honai Manithoi di hena sauninglami amaiba singkhuna khudimsing ase loina siliboire ko habigi wakhalamada nomagi numidang ama chaubada helba Manithoi amaiba singkhu gi mayum tamna chakhirami somda amaiba singkhu di lai sanaduna lai kauduna magi mahai masing kaya am solaga leiri asumna solingai mai kasik manung tamna Manithoi chingsilei aduga posai kaya si kokhaiba thugaiba torei thugaiba yankhaiba kaya si khonjenda lai sanaba lai khurumba yadre amaiba singkhu mit pangthorei mit pangthorok matam asida magi manakti yamanakna Manithoi lelmi makutasu shawrab sei ma pairi aduga mahagna amaiba singkhu chakathalei amaiba singkhu chaina aduna khamangam dun hawali aduga mana hai aingonda phurakanu aingonda kalakanu nang khudong thiba tagira awaba tagira nangi nupi ngawrga chatpa aduga nangsu awaba khudong thiba taningra aina kari ngame habdu nang khaningbra haduna amaiba singkhu sawgalei matam asida Manithoi na hai nangdi maiba nate
tꯧsinaba sasinaba migi mangnaba simna maibani nanguma kaya asina lamdam ase manghangadore ai nangbu hatkani haduna mana sauna phugidore matam asida amai singkhuna hai nangi nupi edo nangna phaningba natai naraw nusichana himino palbadi aingondu khut tharakano nangi nupi edo kanaguma maiba matani yengma ngamoi nangna aingondu khut tharibase nak aingonda lale haduna khurumjo natai nanaw punsi chup nungaina hingminage harabadi aina haiba wajaw nattaba tarabadi nangi yumasi kangkhong chaigen haduna napal kana husu ngangli adabu mani thoidi yamna sauribani wa ngangu matam sida amai bising khuna usittana magi nupi si phawba magi khubam nungda lei habigi wa kaya maharak matam sidi mani thoi chawbadi henbadagi mana pairama chayisina mako du kan khirami amai bising khu aduma leimai thakta haithakirami piendraba mani thoina amai bising khu se phubu yaba kanbi yaba kallaba thungdi amai bising khu bafam masimakta thawai thakhirami mani thoi hojikti bafam masi thadoktuna yam thuna chelaki mana yumna chatringai nokbok thangmuchi dai leriba amai bising manakta malaki aduga amai bisibu mana kautholaga mana hajarami ipu aina mibu thajaruba aina aranna phattaba lembise khangna khangna khong thangilubuduna ngasi aina asumna awaba tabane ipu hayeng nongalagadi aingonda kari khudong thiba lakadagi kari awaba tagadagi haiba ai khangma ngamde adubu ipuda aina hajaningbadi aigi nupise yamna wanasu aiga hingminrakpane aina pesa khara parakpa aina nungairapka matam asida mihau shauruba kaya asina aigi nupisu khudong thibta tarare ai nongma tanja chabada ipuda warislige aigi nupise amuktadi ipuna phanaba layengbiru uko haramlaga mani thoise wari yamna charamdana mahakchi chengkhirami nong hek nganbaga mani thoina mi halamle habigi pawse wawalon rakhitaki masidagi mani thoi phaduna jelda laikhirami jelda laikhraba matungda mahak jelda leina wakhan yamna khanki magi nupina matam amada hairamba asumba afaba thabak tawsi fattaba thabak tawbana ekhoi de karimata kanaroi haiba kayase nisilai ningamlakide amai bisingkhu ga sanga tawrubasina ngasi magi nupida phawa khudong thiba takhibani mahangna amuk mingondagi lam munnaba lam leinaba honarubasina ngasidi amai badun magi nupida khudong chaba lawkhibani masigi pendaba ningamdaba kayase yamna chaki magi nupido pharammadra aduma angawbi oramgadra ichaduna kari kamdorumgani habigi wakhal kaya ama mani thoi jel manungda leina tha kaya se kaptuna wakhan kaya ama khanki nongmatasu magi nupina mabu unaba lakhidaba kaya asina magi nupi se aduma ngoromlagani habigi wakhal asini mana khankiwa adubu tha manga taruki matungdadi nongma mani thoi masabum makoi chomlaga leringe matam asida jel manung asida mabu unaba kanaguma malai hadun harakpadagi mani thoi unaki unaribado atai kanasu natte magi nupi tababini macha adu pammaduna magi nupaga sumna thinaba matamna tababi yamna kabi mani thoisu yamna kabi magi nupina hai nahangna aiga nakta lakadaba aiga puna nuksin hingminagadabado kari numitano ai ngasidi wakhal tare ai icha nuksiba nang nuksiba khangi ai nang yaudabadi nang udabadi ai leiba ngamde nahak amuktadi aigi yumda laklo akoi punna hingmina siba haduna magi nupina kablaga hare mani thoina sukhumi ai lakani ai nangi hingminagani chummi mi ho chawba karam chawba migi phattanaba sillaga isada hannana phattaba khudong thiba awaba nangi habado aingona thoklare matam mama ichaga aiga nanga akoi hum nuksina hingminaramba kayado ai ngasi yam ningsingi kaisu leitaba lam khragidamakta aina phattaba miga sanga torubadagi ngasi khudong thiba tabane ai yama thuna thorakani aduga ai ajumba lambida khong thangani punsi se minamba amata yauduna ajumba khong thangduna ai nanga punna hingminagani haduna mana kaplaga wari saki yamna kuina wari sanakite hojikti tababi magi macha puduna sakhi asumna chahi amagi matam haukraba tungda makhoi khangna chanaba sing tana duna kadawduna magi nauna leikiba lam adu phawa yunthokduna magi nupagi damaktani haduna magi nupaba amukhanna jeldagi thadoraki jeldagi hek tholokpaga mani thoina nokbok thangmuchi daida leikiba amaibugi manaktamna challe nahakti tasegna laini laipokni aigi nupi aigi pusibu nangna kanbibane haduna mana khurumjaki hojikti matai manau yumsida nungaina leirare makha tana khudong thiba awaba yumgi akoibra tamnaba karimata thokidre mani thoina parama phawi parama tamsilawi phattabaga sanga tawrubasina punsida hena manghanle aina aitagi nungainaba aigi karam chabu wakhanna mangin tharuba tarabadi
ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯄꯔꯥ ꯑꯣꯏꯅ ꯇꯝꯕꯤꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯖꯗꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯅꯤꯊꯣꯏꯅ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯁꯥꯟꯅꯕꯗ ꯃꯤꯅꯝꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯕ ꯑꯃꯥꯏꯕꯁꯤꯡꯈꯨ ꯃꯁꯥꯒꯤ ꯃꯔꯥꯟꯅꯅꯤ ꯃꯥꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯑꯐꯕ ꯑꯆꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯔꯕꯁꯨ ꯃꯥꯒꯤ ꯃꯔꯛꯀꯤ ꯑꯔꯥꯟꯕ ꯀꯌꯥ ꯑꯁꯤꯅꯅꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯅꯕ ꯇꯧꯁꯤ, ꯑꯔꯥꯟꯕ ꯃꯤꯅꯝꯕ ꯍꯥꯏꯕꯁꯤ ꯀꯩꯗꯧꯉꯩꯗ ꯇꯧꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯉꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯨꯖꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯇꯥꯍꯟꯖꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫